Lamboikulda Laiba IKALgi Office the Paumishinga Unabada Sanatombana Makata Kibada Kundrakpam Kendrogi Manung the Laibas Janung Jingmang Kuki Kulgi Mayumda Hanjil Halaga Kulai Matik Chan by but terrorist Shingak to the Laibada Langak Nakarishu Hidden Lahali Kundrakpam Kendragi Iko Dolai Tabi Sadu Yankumana Simba Maite Tabakulgi Kunza Singna Relief Kemta Awabakang Duna Tamli Jingdana Law Ama Tamdana Jingdana law ama tamdana law ama chatnabagi fibamda thamlaga Sangai festival silaklibasi asigumba michang mikai naiba thawong sing kupsinaba honabani haina lawi maramasina kokomi amadi IDP singna Sangai festival gi mayokta sangsilakpa khongjam khudingmak sogatli IKAL konba area dagi Sangai festival asigi cultural program da artist samata saruk yaba yaroi karigumba namduna yawramlabadi festival loikrabasu miyamgi thawram yawhalloi Festival asi loidriba fauba area asida makalamatagi harau kumai pangthokpasu yaroi haina makata ke Hojik Manipur government tauge yauna tauriba akoigi asigumba laibak praja mayamna asumba land lotion driba aduga IDP mayam ama mayum da hanjan driba asigumba matam asida harau kumai pangthoktana tauge yauba matadona tauriba se masigi mayokta akoi against the condemn tawi sigumba Sangai gi festival asida artist singna mapung oina art and culture da laibiri ba artist singna su asigumba festival asida individual natraga apunba oina saruk yabiganu